Chief Minister N Biren haikre state asigi oina hojik phawbada laina laichat asigi positive case leitre hairagasu hojik tubina leithokpa yadri laina asi hojik phawba vaccine puthokba ngamdri maram aduna laina asi ngakthoknaba Ministry of Health and Family Welfare gi pautak ngakna social distancing tawsi laina asi ngakthoknaba frontline ta leiriba medical staff singda medical gi tangai phadaba item sing supply tawbuda mawung tadaba thengnarabadi lem tharoi haiki Wafam Singh Chief Minister Complex ta Outer Manipur Parliament ki MP Dr. Lorohona mahaki local area phandagi medical oiba polam sing Manipur gi leiriba district taramanga amadi maudi enthokpagi thoramda Chief Minister na phongdokhibani Chief Minister na makha taraduna yumlo nariba Myanmar ga Manipur ga tainaba border area da laina laisat asiki positive case leiri laina ase yamna sathibani maramaduna DGP da Sorachanpur gi behang da henba force thajinduna gate masing henget hanaba haikre Hojik phawbada miyamna CM gi tamthiraba laina laichat asigi damak hangkiba relief funda lupa crore nipan donation tawrukpadasu Chief Minister na apen bu phongdokhi thoram maduda MP Lorhona phongdokhibada district tara taruk leiriba sida district tara humdoidi outer the singbana laina laichat asigi ngakthoknaba medical ge item sing Chief Minister N Biren gi lusing makhada khusinabani haiki ngasigi thoram aduda MP local area phandagi Manipur gi tongan ba district singda leiriba medical staff singda thermal scanner marphu manga PPE samapan kuncha N95 marks samna tara layer ahum leiba marks lising kuntaru globe lising kun manga orchid meter marphu manga surgical caps lising manga sanipa sanitizer marphu manga amadi BIPAP ventilator district singi chief medical officer singda Chief Minister na khusinaki Thoramadu da Health Minister L. Jayantakumar, KF and PD gi Minister Karam Sam, MLA Satyabrata amadi District Tara Taruk amasung Mao gi CMO sing saruk yaki hairi. Aduga atopa pawmana Mumbai da pawmi yankai humdoi positive oirakpada Manipur gi pawmi singchu test tawthokadori. Maharashtra gi konungsu oiriba India gi financial capital Mumbai da pawmi chamba humphutaret laina laisat asigi test tawbuda pawmi yankai humdoi positive oirakpa sida Manipur gi field da tariba pawmi singsu laisat ase Manipur gi pawmi singsu laina laisat asigi test tawthoknaba khongthang ama RIMS ka khusamnaduna Editor Gil Manipur na paikhat kadori Editor Gil Manipur dagi phangba pawmana hai Mumbai da pawmi yankai humdoi laina laisat asigi positive oikhiba siga iroinana Manipur gi active field journalist singi oiba laina laisat asigi test tawnaba thorang ama RIMS ka khusamnaduna pangthoklagani hiram asiga mari lainana RIMS ki director na test tawbuda mathau taba sing puthoknaba yaw pirakle maramaduna mari lainaba editor singna test tawgada wa pawmi singi maming matha pisilaknaba khangalagli Panba yabadi ngarang Mumbai da pawmi chamaga humphutare test tawbada pawmi yankai humdoi positive oiba thengnakhibani Positive oiraba pawmi ayamba television news channel amada thabak tawbu ngaktani Positive oiraba pawmi ayamba hojik phawbugi oina laina laichat asigi layong amata uthorapa leite haina su phongdorakhibani oirakliba phibam asida lebak asigi field da taaduna mathau tawriba pawmi sing laina laichat asigi test tawthokpa tangai phadaba leire haina phongdoknarakhibani aduga atopa pawamana Lok Sabha Secretariat ki staff ama laina laichat asigi positive oire Lok Sabha ki staff ama laina laichat asigi positive oire hairi Hojik Lok Sabha da punna staff chahumna thabak tawri laina laichat asigi positive oiraba housekeeper ase parliament building da duty ta de hairi adubu mahak 36 GRG da leiba Lok Sabha Secretariat ki establishment da thabak tawbani hairi Hindustan Times ki report ki matungina hairiba housekeeper ase March kulumdoi da parliament agent tawraba matungda mayumda leikhi hairi April kunda mahak laina laichat asigi positive oibagi report laki Mahaki phibam adugi maramda Lok Sabha ki speaker Om Birla da khangankre hairi Arobada pawbilai news reader ki video bu yengbiri bu khuding makpu thagatchar